Minister Singh, Honorable Chairman Singh, Honorable MLA Singh, aduga media gi marumapang mayam punamak ai Delhi dagi hosi halapani Cocomi gi kangbuga salaga Honorable Union Home Minister unarubagi pawdam du mayam na tamga tawbuni ahan badai miyamda through media maya Manipur miyamda appeal amatang tawningi madudi thainagi ariba mamangi ariba wathok lanthok mayam du laihandana anoba Manipur ama anoba khongthang amakak sakut pagi maigai romda santi gi maigai romda puna ba ina koi nogolak seri ba sarkar sina koi kan hona jabani madumag ekoi expectation chronic boy wari ba lerme ba unkhatna ba mayam se loina is out to holaga anoba Manipur ma yamna santi lebe yamna development gi mangla satpa ya ba potama hona na ba haidana koi gi madugi pandam ne koi gi government si kan hona jabani sahi naga issues sahi kungani thoi subna wari sarakpani Manipur gi praja mayam na khangbiramuni ai khoi Manipur gi concrete oi ba pami ba posi mamang da sarkar kaya leigre mamang da iho kaya leigre karamba platform da karamba jaga da aikoina pamiba sini sisi to boyaroi sisina yani sini haiba ngarang nahan aikoi ge Cocomi ga chatlaga thammuriba dumaina mamangi sahi kuni thoisida kanana thamgragi bage madumade ai khangde sahi kuni thoi last 22 years sida karamba level da karamba area da kanana thamno haibadu Manipur gi prajana khangbiramgani narangi yamna nungaiba mana koi Cocomi gi ichili nauksing amadi aikoi government gi mihut yamna in details oina Honorable Home Minister gi yamna chingraba Kashmir gi leiriba Maharashtra gi leiriba Chhattisgarh gi leiriba watok mayam dui marakta appointment piraga khudakta lao haidna nungdangi pung 10 dagina tarama thoidagina baro makhai maya pungama makhai maya unaba madudai da khoi Manipur gi civil society gi celebration in auction yamna openly het moina Manipur gi oina hainingi report mayam do haibagi tanja lahu ngarang nahan hairei basi Cocomi gi sinau dang singdagi chutabiramani yam clear cut toibo Manipur gi nagagi issue shu Bharat ke di chamane Bharat manung thopani issue lo shindabe ade akhoi na jo hai nagagi leibe issue si amicably solution dama por paisa khoi chu pa me khoi Manipur gi chu pa me na khoi chu dum hai khoi chu dum hai da banate but luri di hai ri ba posina Manipur gi interest Manipur gi history sahi lisingani ga sagona na laba singamani tamgi amatangai ba madugi apunbagi wakhalon not only geographical factor geographical boundary khatuna taba emotional cultural leiriba khoi oneness to madu nga aga kallaga thambuduni tangai phadabase haibase ngarang union home minister masada Cocomi gi sinau am clear cut oina thamme maduda magi pirak magi version assurance to ai Cocomi gi site gi sumayam tare aina su mu ai khoi minister ani aduga honorable MLA ani khoi su witness oina satpani ai lamchar ada naga tong na mari maram moira kana Manipur gi apun bagi saktam sima ka hello sima am clear oire
अखोइन एडमिनिस्ट्रेटिव सेटअप से चेंज तौबीदना व्हाटएवर स्टेट गवर्नमेंट की थ्रू द तौननबगी हाइबा पोतुमा याय मसिदै द अखोइ याम कना डिटेल आई हुजिक सटखिरोगे मरमदी करिगनो हर कांदा ngaraang return PO ena khoigi Cocomi gi kangbuna return PO assurance man haiba kanda asukui na wari sarai bana ga gi sinna lu sukui assurance pidri ana assurance amada pi yaroi hayeng madugi kari gumba in case na khoina chimnari ba posi dai da kari gumba hayeng demand kari da kari gumba question kar rise aur agadi madu amuhna noida Noigi civil society, including opposition leadership, yauna kauraga amoi tanaki kini haidana yam open nuina yam transparently mayam manga thame aduna ina mayam na da appeal downing si simana naga toki lere kep ki matanga state government sigi oiba yam na clarity ma हानदगी सुदुम लई खोई मदुगी पोतुगी दमकता एखोइना चलगा ममांगी सहीदा आदा एखोइ मयाम केम तोरकांदा बिल दो उंगता पुथोपी गिनो एखोइ क्लोज मा हापी को नो रिस्क की और मणिपुर की सेविंग क्लोज मा हापी को उंगता पुथोपी गिनो ना हाइरुरगा हाइजब हाइयंग बिल पुथोकता बाउसे एखोइ से आदा हिंगले कांदा तौनर खांदा उचिन्ना सिन बिल पुथोकी दबा अखोई वादो ताबीरगा मधुगी अखोई वादो ताबीरगा बिल पुथोकिद्रे अखोई इंडिजिनस पॉपुलेशन नॉट ओनली मणिपुर नॉर्थ ईस्ट की सेप्ट तौबियो हाइबे ngara ma dum keno mayam Cocomi gi kari thokrakanda ingonda union home minister masa na nangi kep ki si kamai tawri hana sara khoi gi hana gi hagi ba khoi gi protection clause amtang happy na budum tang sinbiyo maru en Manipur gi si matang bi tawbina ba masi sinbiyo mayam patient listen tawi tawbi tabi adu man karam bakramaina close hapsi gena isu khali bani asi magi mangon dagi tholpo warning ana adu nei khoi Manipur ki PRAJA ai khoi ni assurance pidi se phammi bai khoi gi cabinet colleagues or honorable chairman sing MLA sing khoi government gi site gi Manipur territorial integrity akai bagi wafam akhoi government amane akhoi popular ministry government lay will protect akhoi the trust of you akhoi the thajabu thambiyo yes manungi da kari siner pa khona pa kari tor pa yes narang Cocomi yauna salure yaring in Manipur gi administrative setup sisu sokpi dana ba ne khoi na haibadama positively ma khanna gani yengani haibi pot aduga in case kari gumba leiraga di noi da pau pira ga noi kau hi gani opposition yauna haiba sem clear way akhoi chin nama hairaga khun nama tawba adugumba government adugi leadership do akhoi gi marks de yaudi akhoi natte akhoi hana ju hai gre state sigi da makta state sida kariguma kaiba pirak da boiraga di akhoi famme hana ludi ase akhoi hana hai khrabani hana akhoi hai khreba adama sida akhoi na nungai ta basi sangai gumba Manipur gi amata ngaiba state sigi pride economy gi achoba yumham mafam ma wera economy gi achoba kano gi khoi gi hobham root mo wera ba se handak sidai da kitang bhab tana da bidagi samam na thokko se ai nungaite foreigner mayam dona se da Manipur da nungai jane ga na la ga na torkanda ai khoi dagi biri treatment do mado ai kitang nungaite Cocomi shu Jobalda chanasi moina ikoida government demand over demand anini amana union home ministry gi appointment piraba adu waragadi amba or assembly phamaba either or ani sing manung dama to hermani ani sing manung dama to rogada koi sangai boycott han to kese laineram bani adu boy khoi mayam khanara kanda laiba ki interest nei haidana koi anima union home minister unana bagi su akhoi tarik kitang lam na bu pirak ne kodakta noigi seriousness to koi biren la onang pura la oina salaga unare assembly su amuk adu odain tawim ho to koi gi session phamu do leire
just haying natra hangsi ra khoi cabinet meeting phamaga with winter session ko bolore madana no ma khana ga do lai ro pon haidana ani mak se khoi makoi da ya ba pirabne adu mak da mapan dagi laiba bharat ki khoi domestic tourist laiba aduga Thailand dagi Bangkok dagi Egypt dagi Myanmar dagi laiba mayam se ki karimta yeng bidana tawbuse masi mai nungaite masi kitang nungaite aduga laikai khara constituency khara dagi yamna boycott si ama to honingba yamna maram sai khangde maram sa di tawse boycott maram sa da boycott to boda laiba ki khai ga do bodu laiba khanda na tar laiba mang ga do laiba khanda boycott to bora kari to bora general sa to bora kari tham to kura do just that's a must. But despite of giving repeated assurance, Prime Minister so hireba, Home Minister so hireba, Akoi mayam so hireba, CM so hireba do the adu issue thajadi adu issue sum lai ga do di how long kayam kuina koi smaina adu issue thajadi satagi tagi kayam kuina satagi sikeba pura thingjal je abra Manipur se aduna Manipur praja achumba right thinker sing sida politics to bigano sida constituency ma dagi akoi di adu tawni constituency adu mai to bigano sida larger interest sangai si sarkar si ginate sangai si Manipur gini Manipur gi miyam gi prithvi gi mi PAP laibana maram markanda foreigner ama ani bahu sangam draba laibak si ngasi thousands la kanda Manipur gi tourism da economy da boom tor ise mase khoi gi youth singi ngasi gi generation gi future generation gi mayam gi da mutani ambassador tara mat koi lakpa nahan akoi cabinet minister sing phangbo da buni mohta eno mase ambassador sing is the emphasis pirasi mapan da gi laiba mayam se moji khara wanchi hospitality akoi utchen nahan gi opening da tori dune sarkar sina chathajari ba lawjari ba yam akanba laibak sigi state sigi amatto oiba ngang na ba punna leiminana na ba Manipur gi punma satam kaidana ba leiminana ba jati khudima ki interest hoktana ba khona jari base mase da support to you aduga Cocomi gi sinau singsu na khoina government da tan ki demand animak ekoi thungne assembly phangmo dore home minister appointment lo do salaga unarure hojik lem na han to pi yare in the larger interest ekoi sigi sangai festival ma to busna mar kan haying amuk darkar le kan sathani hare lore akoi su yauni maram charak traba akoi da vitar tawra ba oi da kan kai ge da ba leba ki soi ge da ba aga di ko khomi da nate ekoi government private ekoi ne koi mang tha ja doi na jari ba aduna ai mayam da appeal tawningi nimini humni da sungai re sangai festival ma phung phan biu ma phung phan si aduga Cocomi gi sinau sing na koina haiba demand du ekoi fulfill tawre government ge side gi aduna na khoi gi bokosi handopio tarik kuma pan ngai bino kuma pan gi mayam gi resolution adu da na ngai bino ekoi ngasi phammi ba khoi government na su assurance pijeri sin nahan adagi union home minister na pirak podugi makha ta bada ekoi na sumu odugi union home minister gi taina na ba tangna na ba tawu mayam da ekoi na sumu dialogue jari sini aduna laiba ki larger interest da aduga mapan dagi laiba tourist mayam gi khal kanda hayeng su Myanmar gi football teams laaga football sana ga dori tawu dori so many things adu sigi activities mayam se ai phajana laihan si haidna ba maina ai gi collection mayam torga Manipur gi praja mayam da ai noluk sebani khorum jebani ai wai khar se har ga mayam Try to